Good morning, Diamond. Adom na tabi ba channel asi 91.2 MHz ta sandok chariba Manipur ki ihan hanba adugum laba community radio service ke Good morning, Diamond gi program ne. Program asigi kuthangda nungti gi phongni ba paw se khana naina ba amadi miyam gi pungning da phawbi ra pa pungning gi wakhalon bu aikoi mayam khana naina duna tanamina bagi adugum laba akhanna ba program Hauzik Lexere Adom gi damakta Diamond Radio na sandok chari Good morning Diamond Good morning Good morning Good morning Diamond Good morning Ahanba magtada Good Morning Diamond gi thorom tabiriba singbo Pusparani Laisramna taram noksari Nungtigi fongliba pause singdagi lauthokstaba maroiba pausing miyamda pijari Yaifara ngasi poinugi taraga tarik ni panba Inglising ani kungamathoi January gi tarik ama Irai numit asigi hanbada maroiba pau Juko Valley da sakliba lamai ki fibam Chief Minister na nongthaktagi yengkhre mai kanbada mateng pangbinanaba National Disaster Response Force ta haisakhre haidi Anoba strain na positive oiba miyoi Kungamanga sokre India pumbada January gi tarik ani dagi vaccine kapagi trial satharagani Myanmar border January gi tarik 30 mathoi fawba hangkiroi haide Reserve forest sajilamba sang ahum thugai khre Director ki service matam sangdoklabadi irang lakatawri Education gi lamda khwaidagi phajana paw iba pawmida mathang sahidagi mana piragani haina desam gi maikaidagi phungdokkhre Class 10 amadi 12 ki examination May gi tarik 3 dagi June gi tarik 10 fawbada pangthoklagani India ki constitution na Manipur ki territory da lansilak loidabani haidi Naungna miyoi ama laikhidraba mising sahum gayang kay mga sukre Amadi Inglising ani kun nupi angangi mathakta sathaba thaudok samaga marifuga mapan thokhi Housing Maro Ipa Pausing Miam the Sandok na Pijari. Chief Minister N. Biren ngarang ayuk helicopter tonglaga Zukogi may sakliba asigi fibam nong thaktagi yengkhre amasung Imphaldagi may kananabagi fire brigade ki team sangsin khre haide Chief Minister na MLA RK Imo MLA L Susindro Chief Secretary Dr. J Rajesh Kumar DGP
LM Khawte amasung Senapatigi DC TH Kiran Kumarga loinana mai saklakpadagi oirakliba phibam yengkhibani haina official oiba pawgi likhul amana phongdorakli. Official oiba pawgi likhul asigi matung ina Juko Tampaki sarukti mai sakliba sida yaudri adubu thangnaba singda hojiksu mai sakpadi leptri nongthaktagi yengbada maikhu karaga uri haina paw asida makhatana phongdorakli. PhD Minister L Dikho hojik mauda leiraga mai sakliba asigi phibam yengsilli haina su official asina palladuna Imphaldagi fire brigade ki team amasu mauda sangsinkhre. Mai sakliba mafam asi chathok chasin tawbada yamna khudong chataba mafam oibana mai kanba yamna aruba ama oiri. Nagaland thangba saruktagi horakpa mai asina Mount Ishogi Chinglon Taret ki manungda Chinglon mari maina sakre makhatana mai sakpa sandorakli amasung mai kanbagi thabakta police personnel Samaga Yankai fireman nifu amadi lokengi miyoi nifurom saruk yari. Chief Minister N Birena mahaki Twitter da Juko da mai saklakhiba si yamna laibak thiba thaudokni haina phongdorakli. Numit nini humni ki mamangdagi Nagaland thangba saruktagi mai sakpa horakhibaga loinana Manipurom thangba saruk lansilakpani haina so makha tare. Ngarang helicopter tongduna chatlaga mai sakpagi phibam yengsinkhiba Chief Minister N Birena mahaki Twitter account da phongdokhiba wafam asida hojik mai sakliba asina makha tana adum chaglaktuna Manipurgi Mount Isho lansilakpa yai haibagi singnaba phongdokhi. Sangai Express ga informant oina unabada Manipurgi khwadigi hena fazaba mafam ama oiriba Juko Tampak lansilaktuna Nagaland lomdagi mai saklakhiba asida tangai fadana lokhatpa yaba thabaksing lokhatnanaba mahak masamak helicopter da satuna yengsilubani haina su phongdorakhibani. Central Forest Division gi DFO RK Amarjit ki mideng makhada ngarang Division asigi staff sing amati Division asigi makhada laiba tongan ba range staff sing na sahi loiba numit ka mari leinana sathakiba akhanava drive ta kanglon kaina reserve forest area da sajalamba yum ahum thugaikre. Central Forest Division gi DFO RK Amarjit na phongdorakpada Langon Range Forest ki Campament number 4 gi area gi lamdeng block ta chatkhiba akhanaba drive asida iroi sembada nongna sajilamba sang ama loinana warok area da sajilamba sang ani tugaikhi hairi. Tera Sadokpam Laikai Community Hall manakta laiba Laishram Rishi Kumar Elis Muni sahi kuntra apokpa el Ibotombi kauba mioi ama mahaki nupi Thauri yalaga siramba thaudoka mari leinana police na farga kota puthokre hairi. Laikhidrabi nupi asigi mabungna Lamphel Police Station da mahaki masal nupi Thauri yaduna siramba thaudokta mahaki mapuroiba chinarangani haibagi singnaba lei haina complaint ama tharakpadagi Lamphel Police na nahan Laishram Rishi Kumar pharaga ngarang Chief Judicial Magistrate Imphal West ki mamangda puthoklaga makhatana numit humni police custody da remand lauthakibani. State government na sangsilakpa war on drug ka mari leinana state police force na ngarang na loiraba sahi ing 2010 gi manungda lam ekar 2,948.5 da tharamba popi pambising mang tahan kibaga loinana punna case kuntraga mathoi register tauki amati mioi ama fagatki haide. Amaromda ngarang na loiraba sahi asigi manungda Manipur Police na drug ki yauna tongan bathaudok wathok singda FIR 3,350 register taukiba loinana case 350 gi charge sheet thangatkhre haina Manipur Police ki cherol asina makhatana phongdorakli. Narcotic drugs and psychotropic substances NDPS eki makhada case 258 Manipur Police na ing 2010 gi manungda register taukibaga loinana nupa 2,9 amasung nupi 58
ꯄꯨꯟꯅ ꯃꯤꯑꯣꯏ 353 ꯐꯒꯠꯄꯁꯨ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯗꯦꯁꯥꯝꯅ ꯁꯤꯟꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯍꯤ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄ ꯏ-ꯄꯥꯎꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯗꯦꯁꯥꯝꯒ ꯎꯅꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯉꯔꯥꯡ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯗꯤꯇꯔꯁ ꯒꯤꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯦꯗꯤꯇꯔ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯅ ꯄꯥꯎꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯤꯌꯥꯝꯗ ꯏ-ꯄꯥꯎ ꯌꯧꯍꯟꯅꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯥꯎꯃꯤꯒꯤ ꯊꯧꯗꯥꯡꯕꯨ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯗꯦꯁꯥꯝꯅ ꯄꯥꯎꯃꯤꯁꯤꯡꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯄꯥꯎꯃꯤꯁꯤꯡ ꯑꯁꯤ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯑꯐꯥ ꯑꯄꯨꯟ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯅꯪꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯝꯖꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯄꯥꯎꯃꯤꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯝꯒꯤ ꯄꯥꯎꯃꯤꯁꯤꯡꯒꯤ ꯇꯣꯂꯣꯞ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯏ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯎꯃꯤꯁꯤꯡ ꯑꯁꯤꯗꯤ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯐꯪꯗꯨꯅ ꯋꯥꯅ ꯍꯣꯠꯅꯔꯤ꯫ ꯁꯦꯟꯐꯝ ꯃꯔꯝꯗꯤ ꯃꯤꯗꯤꯌꯥꯗꯒꯤ ꯂꯥꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯏ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯏ-ꯄꯥꯎꯒꯤ ꯂꯝꯗ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯇꯧꯔꯤ꯫ ꯃꯁꯤꯗ ꯃꯤꯑꯣꯏꯕꯅꯤꯅ ꯁꯣꯏꯔꯛꯄ ꯀꯌꯥ ꯌꯥꯎꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯂꯥꯛꯄꯗ CSOꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯥꯟꯅ ꯈꯣꯠꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯨꯡꯗ ꯗꯦꯁꯥꯝꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯤꯐꯝ ꯊꯣꯛꯄ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯊꯝꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯥꯃꯩꯔꯥꯛꯄꯝ ꯑꯦꯗꯤꯁꯟꯅ ꯄꯥꯎꯃꯤꯁꯤꯡꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯪ 2012ꯗ ꯗꯦꯁꯥꯝꯒꯤ ꯄ꯭ꯂꯥꯟ ꯑꯣꯐ ꯑꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯔꯤꯒꯨꯂꯔ VC ꯌꯥꯎꯗꯕ, ꯒꯣꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯁꯤꯡꯗꯁꯨ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯌꯥꯝꯕ ꯂꯩꯇꯕ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯅꯆꯤꯡꯕ ꯀꯌꯥ ꯋꯥꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯅ ꯍꯥꯌꯔ ꯑꯦꯖꯨꯀꯦꯁꯟꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯋꯥꯠꯂꯤꯕ ꯀꯌꯥꯁꯤ ꯍꯥꯞꯅꯅꯕ ꯀꯝꯄ꯭ꯂꯦꯟ ꯆꯠꯊꯕ ꯍꯧꯔꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯗ ꯀꯥꯟꯅꯒꯗꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁ꯭ꯀꯤꯜ ꯄꯤꯒꯗꯕ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ, ꯁꯥꯏꯟꯁ ꯑꯦꯟড ꯏꯟꯖꯤꯅꯤꯌꯔꯤꯡ, ꯑꯥꯔꯀꯤꯇꯦꯛꯆꯔ ꯑꯦꯟড ꯁꯤꯇꯤ ꯄ꯭ꯂꯥꯅꯤꯡ, ꯂꯦꯟ ꯔꯤꯁꯣꯔꯁꯦꯁ ꯏꯟꯖꯤꯅꯤꯌꯔꯤꯡ, ꯃꯥꯏꯅꯣꯔꯤꯇꯤꯁ ꯁ꯭ꯇꯗꯤꯖ, ꯁꯥꯏꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯁꯕꯖꯦꯛꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯕꯖꯦꯛꯠꯁꯤꯡ ꯑꯁꯤ ꯍꯥꯞꯂꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯟꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯕ ꯆꯪꯏ꯫ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯂꯝꯗ ꯆꯪꯒꯦ ꯈꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯅꯕꯒꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯇꯤꯆꯔꯁ ꯑꯦꯖꯨꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ITEP ꯃꯅꯤꯄꯨꯔꯗ ꯍꯧꯗꯣꯛꯅꯅꯕ ꯂꯩꯉꯥꯛꯅ ꯀꯣꯂꯦꯖ 5 ꯈꯟꯒꯠꯈ꯭ꯔꯦ꯫ ꯏꯪ 2019, ꯏꯪ 2022ꯒꯤ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ ꯍꯧꯕ ꯉꯝꯅꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯍꯧꯔꯛꯂꯤꯕ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯛꯂꯤꯕ ꯑꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯑꯁꯤ ꯂꯥꯛꯀꯗꯧꯔꯕꯅꯤꯅ ꯀꯔꯤ ꯀꯔꯤꯗ ꯋꯥꯠꯂꯤ ꯍꯥꯏꯕ ꯌꯦꯡꯁꯤꯟꯗꯨꯅ ꯐꯒꯗꯕ ꯃꯥꯏꯀꯩꯗ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ COVID-19 ꯂꯥꯏꯆꯠ ꯂꯥꯛꯄꯗꯒꯤ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 10ꯗꯒꯤ ꯊꯤꯡꯗꯨꯅ ꯂꯥꯛꯈꯤꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯅꯧꯕ ꯆꯍꯤ ꯏꯪ 2021ꯒꯤ ꯖꯅꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 31 ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯊꯤꯡꯈꯤꯒꯗꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯇꯥꯃꯨ ꯃ꯭ꯌꯥꯟꯃꯥꯔꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ
ngarang irakhiba cherol amagi matung ina Indo-Myanmar Friendship Gate Iron Bridge Gate number 1 amasung 2 asi kumja ing lising ani kunga mathoi gi January gi tarik 38 fawba matam kharagi oina makha tana thingkigani haina khangalakkhibani cherol asida palibo wafamdi COVID-19 laisat chandorok pathingnana bagi damak kumja ing lising ani kunga mathoi gi January gi tarik 38 fawba makha tana Indo-Myanmar Friendship Gate number 1 amadi 2 asi thingkigani hairi CBSE board examination English ani kunga mathoi May gi tarik 3 dagi hauragani aduga practical na March ki tarik amadagi hauragani haina Union Education Minister na lauthokre Education Minister Ramesh Pokhriyal na CBSE exam English ani kunga mathoi gi exam matam lauthokpaga loinana mahiroi singdasu yaipa paujel pirakle exam asi English ani kunga mathoi gi May gi tarik 3 dagi hauraga June gi tarik 10 fawa pangthokani aduga masigi phalna July gi tarik 15 da lauthokani hainasu minister na phongdokhe haukiba sahi singdadi CBSE exam asi November thada lauthokpani adubu sahi asigi oinadi COVID-19 pandemic na maram oiduna tha ama thengthana matam lepani sahi asigi oina class 10 amasung 12 exam gi syllabus sada kuntra hantharaga exam asi pangthokani hairi Jawaharlal Nehru Institute of Medical Sciences Jamnins ki Director T.H. Bimogi thabaktagi pothabagi matam asi sangdokpidanaba Chief Minister da Jamnins ki tongan ba lup mangana taksinkhre mahakbu thabaktagi pothabagi matam asi sangdoklabadi Jamnins da kanba khongjang sangsilakpa yari hiramasi matangda Teacher Association Jamnins na press thadorok paserol amada Jamnins ki Teachers Association Resident Doctor Association, Trained Nurses Association of India, Association for all non-teaching staffs, amati students Association ba apunba mising kunga mga sukre. Marag asida India gi oina COVID ki vaccine athuba matamda puthoklagani vaccine gi akhanaba panel gi mifam ngasi phamgadawri basina approve tawbagi ayaba hayeng piraba yai haina su panari masigi su mathakta India pumbada vaccine kapagi trial January gi tarik 2 dagi haunana ba Health Ministry na lauthokhi basu laikhrabani Ministry na thoki ba serol asigi matung ina anoba strain asi positive oiba thengnaraba mioi khudimak isolation tawduna healthcare facilities singda thamli nahan fawbada leibak asida anoba strain asina positive oiba mioi kun sukhrabani ngarang nongna positive oiba thengnari ba mioi manga asi National Institute of Virology NIV Pune da mioi mari amati Institute of Genomics IGIV Delhi da mioi ama makhoi gi sample sing genome testing tawbada thengnarakhi haire positive oiraba mioi sing asiga sokna samnaruba singi khongul libagi thabaksu sathaba hokre loinana mioi sing asigi imung manungsu home isolation tawduna lehankhre haire Satliba saisat English ani kungi January gi tarik amadagi December gi tarik 38 fawbada Manipur da namduna famlan bagi thodok 32 yauna tongan ba nupi amadi angangi mayok da sathaba miot minegi thodok samaga marifuga mapan thokre COVID-19 sandorokpa thingnana ba lokhalakpa saksin thaurangi saruk ama oina sahi asigi March ki tarik 3 dagi August ki ahan basayol phawba laibak sinba thungna lockdown thamkibagi mathakta state asigi oinasu lengakna curfew thamkibadagi miyamna kham thengna wana khibani adum oinamak lockdown lekhiba tha sing yauna sahi asida nupi amadi angangi mayok tat sathaba tongan ba miot minegi thodok hanthaba leikidre sahi asi covid na maram oiduna
Lockdown miyamgi mahusagi punsida sauna akaiba pirakpada natana sufam nomfam amadi sendal lambi leraktabadagi chara henba fawba yauna wanakhibani. Laichat asina maram oiduna atopa anabasingsu yengpham leraktabagi awabana singba awaba kaya ama mayoknakhibani. Chairak asida Manipur gumlaba nupibu awangba thakta thangaliba state asida nupi amadi angangi mathakta jathaba miyot minegi sang hanthaba leitre. Nupi amadi angang singi hakkidamak lanthengnariba NGO ama oiriba Women Action for Development WAD na khomjinba record ki matung ina March tagi July fawba laikhiba lockdown oikhiba tha mari yauna chahi asigi January ki tarik amadagi December ki tarik 38 fawda nupi amadi angang bunamduna famlanba famlalaba matung hatokpiba hatnanaba hotnaba amadi mafam khangdana manghankibagi thawdok Samaga marifuga mapangi mathakta thoki hainasu pau asina makha tare. Haukiba pung kungamari asigi manungda Manipurda COVID-19 positive oiba miyoi ama RIMS hospital da naungna laikhidabaga loinana state asida laichat asi positive oiduna laikhidaba mising sahumga yangkhai manga sukre. Ngarang naungna laikhidaba miyoi asi Bisnupur district ki manung chanba mafam amadagi masagi sahi humbudraga tare lom suraba miyoi amani haire. Amaromda haukiba pung kungamari asigi manungda state asida CFPF ki personnel ahum yauna punna miyoi yangkhaiga mathoi nauna COVID-19 positive oiba thengnare masi tharge state asida haujik phawbagi oina positive oikhiba apunba mising lising kungani pan chamaga marifugani pan sukre loinana haujik active case lising amaga chama marifugani thoi leiri. Furup amagi oiba nat ki sanabi amadi jagoi isa ising tungi mirolna ngakna satna hange hairabati haugalakliba nahasingda satnabigi maramda ningthina khangangadabani haina Member of Parliament Lok Sabha gi RK Ranjana phongdokre. Hariba wafam asi Kharam Union Manipur na sinduna Kharam Palen Village da pangthokiba annual Maital Kapa Festival amadi Annual Youth Day Observation 2020 gi thorom amaga mari leinana phongdokhibani. Mahangna makhatana haikibada miyamna nungsibadagi MP oiba hek phangbaga Kharam gi khunja singda thaknana ba ising phangangadaba project khara paikhatnana ba thorang tawkhibani adum oinamak malem gi ani suba lanjawga pangkhak oiraba COVID-19 gi laichat asi lakbadagi Sahi anigi MP singda pigadaba local area development fund gi senpham sing Prime Minister gi relief funda thadaduna disaster management da sinakre tawigum sung haiba laichat asi lakani haiba khangdaba maramna lengakna sem sakhibani masimang natangai fadana MP gi local area development fund sing katpa takhibani. Manipurda khundariba ariba furup singi manungda nat ki oiba sanabi sing Ngaktuna satliba maruoiba furup singi manungda Kharam furup asi singthaningai oi furup asina haugalakliba nahasingda natki oina satnabi sing tambinana ba hotnariba si afaba khongthangni furup amagi oiba natki satnabi amadi isai jagoi sing tungi mirolna ngakna chathahange hairabadi haugalakliba nahasingda chatnabi gi maramda ningthina khanghangadabani haikhe. Hiram kudimakta sothana leitaba matik leiba khunai ama ohinanaba honabada nupi singi thaudang chawi haina pasoi esigi MLA AK Mirabai na phongdokre wafam singarang saihek saireng saipal semgat loop saipal na sinduna Manipur Press Club ta pangthokpa award lanthokpa amadi lairik phongbagi thorom amada mahakna phongdokhibani thorom asida thoiba mithunglen oina saruk yaraduna MLA AK Mirabai na Layoi kraba ahal laman sing na thamlamba sahitagi pukai sing mayeng tadanaba honaba tangai fade
ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯤꯗ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟꯗ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯎꯔꯤꯕ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯂꯝꯕ ꯂꯤꯛꯂꯝ ꯀꯥꯏꯍꯟꯗꯅ ꯊꯝꯕꯒꯤꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯟꯒꯩ ꯇꯨꯡꯁꯤꯜꯂꯛꯂꯤꯕꯁꯤꯡꯕꯨ ꯂꯨꯝꯅ ꯂꯧꯕ ꯇꯉꯥꯏ ꯐꯗꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯒꯅꯨ ꯍꯥꯏꯕ ꯑꯍꯜꯒꯤ ꯄꯥꯎꯔꯧ ꯆꯍꯤ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯊꯣꯛꯂꯤ ꯆꯍꯤ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯆꯍꯤ ꯑꯃ ꯑꯣꯏꯔꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯋꯥꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯀꯥꯏꯅꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯕꯛ ꯏꯟꯈꯥꯡ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛꯅꯆꯤꯡꯕ ꯍꯤꯔꯝ ꯀꯌꯥꯗ ꯁꯣꯊꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯅꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯕ ꯆꯪꯉꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ M.K. ꯕꯤꯅꯣꯗꯤꯅꯤꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯅꯤꯡꯁꯤꯡꯕ ꯆꯪꯉꯤ ꯂꯝꯗꯝ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯊꯧꯅꯥ ꯅꯨꯄꯤꯁꯤꯡꯅ ꯍꯥꯞꯁꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯊꯧꯅꯥ ꯍꯪꯒꯠꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯅꯨꯄꯤꯅ ꯁꯣꯊꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯃꯄꯥꯡꯒꯜ ꯁꯣꯟꯊꯒꯗꯧꯔꯤꯕꯅꯤ ꯊꯧꯅꯥ ꯐꯕꯤꯁꯤꯡꯅ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯆꯍꯤ ꯑꯣꯏꯍꯜꯂꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯊꯝꯂꯝꯂꯤꯕ ꯄꯨꯛꯀꯩꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯃꯁꯦꯛ ꯃꯉꯥꯜ ꯊꯣꯛꯍꯟꯅꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯔꯥꯖꯃꯅꯤ ꯅꯣꯡꯊꯣꯝꯕꯝꯗ ꯂꯥꯏꯐꯇꯥꯏꯝ ꯑꯦꯆꯤꯞꯃꯦꯟ ꯑꯦꯋꯥꯔꯗ 2020 ꯑꯃꯗꯤ ꯖꯥꯇꯤꯁꯣꯔ ꯇꯣꯡꯕ꯭ꯔꯝꯗ ꯗꯣꯛꯇꯔ ꯃꯌꯦꯡꯕꯝ ꯀꯃꯂꯥ ꯁꯩꯔꯣꯜ ꯃꯅꯥ 2020 ꯈꯨꯠꯁꯤꯟꯅꯈꯤ ꯂꯣꯏꯅꯅ ꯄꯠꯆꯥ ꯃꯤꯇꯩ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ 2020 ꯆꯤꯡꯈꯨ ꯃꯣꯏꯔꯥꯡꯂꯩꯃ ꯅꯤꯡꯁꯤꯡ ꯀꯕꯤꯔꯗꯥꯁ ꯃꯅꯥ 2020 ꯐꯪꯂꯛꯈ꯭ꯔꯕꯁꯤꯡꯁꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯀꯜꯆꯔꯦꯜ ꯊꯥꯡꯇꯥ ꯖꯒꯣꯏ ꯏꯁꯩꯕꯨ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯅ ꯀꯪꯂꯩ ꯏꯟꯗꯤꯖꯤꯅꯁ ꯃꯥꯔꯁꯤꯌꯦꯜꯁ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯦꯜ ꯁꯣꯁꯥꯏꯇꯤ ꯀꯤꯃꯥꯛꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯤꯃꯥꯛꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯑꯦꯜ ꯁꯟꯖꯤꯠ ꯈꯨꯃꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥꯡ ꯇꯥꯕꯨ ꯀꯅꯥꯒꯨꯝꯕꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯕꯗ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯃꯗꯤ ꯖꯒꯣꯏ ꯏꯁꯩꯕꯨꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯀꯅꯥꯒꯨꯝꯕ ꯑꯉꯝ ꯑꯊꯧꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯄꯥꯔꯇꯤꯒꯤ ꯊꯧꯔꯝꯁꯤꯡꯗ ꯎꯠꯄꯤꯒꯅꯨ ꯃꯃꯜ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯀꯩ ꯂꯟꯒꯩ ꯑꯁꯤꯕꯨ ꯆꯠꯅꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯁꯤ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ M.A. ꯇꯝꯕ ꯌꯥꯗꯕꯒꯤ ꯆꯔꯥꯡꯅꯕ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯅꯥꯔꯣꯜꯗ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯅꯆꯤꯡꯕ ꯇꯧꯔꯝꯂꯕꯗꯤ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯑꯣꯖꯥ ꯃꯁꯥꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ JNMDA ꯒꯣꯚꯔꯟꯃꯦꯟꯠ ꯗꯥꯟꯁ ꯀꯣꯂꯦꯖ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯍꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯔꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ JNMDA ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯃꯣꯃꯣꯆꯥꯅ JNMDA ꯒꯣꯚꯔꯟꯃꯦꯟꯠ ꯗꯥꯟꯁ ꯀꯣꯂꯦꯖ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ MUCꯗ M.A. ꯇꯝꯕ ꯌꯥꯍꯜꯂꯨ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯍꯧ ꯑꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯂꯦꯇꯔꯦꯜ ꯀꯣꯔꯁꯅꯆꯤꯡꯕꯔꯣꯝꯗ ꯇꯝꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯅꯤꯡꯗꯦ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯅꯕ AMA ꯀꯤꯃꯥꯛꯁꯀ ꯂꯣꯏꯅꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔꯒ ꯀꯌꯥꯔꯛ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕꯁꯨ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕꯤꯗꯅ ꯂꯩꯔꯤ MUCꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯁꯨ ꯀꯌꯥꯔꯛ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕꯁꯨ ꯑꯣꯊꯣꯔꯤꯇꯤꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ
hanjin hanjin wari sanarabasu institution ahum asigi mahairoi singi mayokta notice oina thoglakhi institution ahum asigi mayokta leptana adumak chathari basigi maram chengdorakadabani haina su phongdokhi Manipur ki Governor Dr. Nazma Heptullah, Chief Minister Nongthombam Biren, Minister Singh, MP Singh, Political Party Singi Lusing Basing Amati, Atay Miyoy Kaya Anoba Sahi, Inglising Ani Kunga Mathoy na Lakbada, Yaifa Fauzel, Pinarakli, Mahaki Fauzel da, Governor Dr. Nazma Heptullah na Anoba Sahi na State Asida, Amasung Laybak Asida, Haraw Tayamba Amasung Saukatpa Purakani Haina, Mahak na Thazay, Inglising Ani Kunga Mathoy na, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯃꯁꯨꯡ ꯐꯖꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜꯗ ꯏꯪ 2020 ꯑꯁꯤ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯏꯆꯠ ꯃꯔꯛ ꯑꯁꯤꯗ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝ ꯄꯥꯏꯈꯠꯄ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯦꯠ ꯍꯣꯜꯗꯔꯁꯤꯡꯒꯤ ꯃꯔꯛꯇ Cooperation Pinanabagi, Tangay Fadaba Lady, Loinana, Aikoigi Naknaba Nungsiba, Amasung Kunaigi Mipung Kudingi, Haksangi Hena, Seksin Bagi, Tangay Fadaba Lady, Haike. All Manipur Bar Association Ambana Miyoy Nifuga Mari Dagi Sel Lauduna, Jairap Kot Manak Talaiba Footpath, Manakta Street Vendor, Pamananaba, Tarang Toribasi, Kudak Talib Kadabani Haina Uripok Apun Balupna, Kangalakli, Hiramasi Matang Dangarang Lup Asina Sinduna, Uripoki Kwai, Brahmapur Dalaiba, Imphal Sporting Club Tapangto Kiba, Paumisinga Unaba Amada Lup Asigi President, S. Tikena, Uripok Constituency, MLA Mitjeng Makada Lup Asina, Uripok Kangsup Lambigi Nak Yetki Drain Sing Asi Sengki Matamaduda Serap Kot Mamang Dalaiba Footpath Manak Dalaiba Kaithel Phambi Sing Asi Lauthoknaba Honarubada Ambana Thinglakibani Matamaduda Lup Asina Ambagi Mihut Singa Unaduna Wari Sanaba Matamda Footpath Mathakta Pot Yonba Miyoy Nifuga Mari Dagi Ambana Lupa Lising Yankay Laurambasi Kangbangamki Haina Maral Sikhi Matam Maduda Lup Asigi Maikaidagi Footpath Mathakta Pot Yonbasi Lona Suyadaba Oibana Sel Sing Handoknaba Kanghankibani Adubu Lup Asiga Wari Sanakrabasu Ambana Sel Sing Adu Handokpagi Mahuta Makoigi Vendor License Piragani Haina Serol Ama Tholakhi Maramasina Hiramasida Lengaki Mari Lainabasingna Athuba Matamda Mijeng Sangduna Footpath Mathakta Dukan Phamananaba Honaribasi Thingbiyo Hainasu Mahangna Makhatana Phongdokhi Sitting MLA TS Lokesorgi Matamda Lambi Thong Yauna Khundrakpam Kendrada Ahongba Kaya Purakle Apikpa Rajnitigi Akhuba Mijeng da Yengduna Misam Miyamda MLA bu Mingsat Thinanaba Panghot Hotnabiganu Haina Khundrakpam Kendra Development Committee KKD Sina Phongdorakle Singsubam Akabagi Taraga Mari Suba Laikidabagi Thoram Pangthokibaga Loinana Laikidraba Ozana Linkhat Piramba Nawa Sindam Sangrang Manipurgi Ningthausu Oriba Raja Sabagi MP Laisemba Sana Zaubana Lairembi Laikai Jiribamda Urep Uyung Tamkhre Thoram Asida Iningthauna Salai Taret ki Firal Singkhat Kibaga Loinana Laikidraba
Oza Akabana ibiramba saireng kungamanga haiba lairik amasu safongki. Oza Akabana lingkhat piramba nawa sindam sang asibu semgatnanaba honabada sada yangkhaigi senpham mateng panggani haiki. Lairik tamge haribadi school amada phangani. Laisu tamge haribadi school amada hekta phangba ngamloi. Nawa sindam sang asi asamba sang nate sang asina horakliba naha singda maraibak nungsihanba lol iyek inat sak takpada natana thaksi khasi amadi laisu khangnanabagi sindam sang ama oigadawribani laikidraba miyamgi lusing purel oza akaba iramdamasigi atangbani mahak iramdamasigi lol iyek inat amadi maraibak asibu thamoi sengna nungsiba misakni thaksi khasi thaugalon tamlibasi maraibak nungsinanabani haiki. Sangasi sananaba semgatnaba ahanbagi oina ningthona lupa lising kuntragi senpham lup asida khusinaki. Yaripok Kekru khulda lairiba Kwarok ki akoibada baivai amadi New Year gi mi punba amadi saksa haijanabada athingba thamle. COVID-19 gi laisat asina maram oiduna handak sahi gi oina Kwarok Mahadev Laifamlen gi akoibada baivai amadi New Year gi mi punba madi saksa haijanabada athingba thambani makhataba notice ama thoktriba phawba athingba si chanakhigani miyamna COVID-19 laisat asibu lanthengna muthananaba honabada punna mateng pangminarasi khudong sadaba sigidamak miyamna waraubidanabasu Kekru Ideal Progressive Committee gi Secretary Longjam Digen Singna thadorokpa serol asida makhatana phongdorakli. BJP Manipur Pradesh ki Vice President Number 1 Oriba Wabagai Kendra ki ex MLA Dr. Usam Devena Social Workers Club SWC Wabagai Kairak Lairak Asobada lupa lakh amagalising kun mateng pangkray. Hauzik pau gi makha tarakpada mapangi oiba pau bijari. Jammu and Kashmir gi Kashmir Valley da ingbagi fibam phagatpa leitabaga loinana Union Territory asigi kalen gi konung oiriba Srinagar da ingbagi sang Celsius degree -5.9 yaukhre haina Met Department na phongdokre.
इंडियादा हौजिक फावबदा पुन्ना मियोई कुनगमंगा कोविड-19 गी अनौबा स्ट्रेन पॉजिटिव ओइरंबा थेंगनरे हाइना यूनियन हेल्थ मिनिस्ट्रीना ngarang फोंदोखरे इंग्लिशिंग अनि कुंदा जम्मू एंड कश्मीर द गवर्नमेंट फोर्सिंगना पुन्ना मिलिटेंट चनीगा सुमना हुम हातखिबगा लोइनना मिलिटेंसीगा मरी लेनबा थौदोकसिंगदा मिचम निफुगा हुमदोई लेखिदे अमसुंग अतोपा मियोई मबुद्रागा निथोइना सोखी हाइना ऑफिशियल सिंगना फोंदोरकली हौकिबा पुंग कुनगा मरी असिदा नौबा केस अनि खक थेंगनबगा लोइनना अरुणाचल प्रदेश दा कोविड-19 की केस लिसिंग तरा तरुक सात्रेट तरागा माथोई यौरे हाइना हेल्थ डिपार्टमेंट की ऑफिशियल अमना फोंदोरकली असम दा कोरोना वायरस की केस लाख अनि लिसिंग तरा तरुक चामगा कुंथ्रा मापन यौबगा लोइनना हौजिक एक्टिव केस लिसिंग अहुम चनी यांखैगा निपान लेरी हाइना हेल्थ अमसुंग फैमिली वेलफेयर मिनिस्टर हेमंत बिस्वा शर्मना फोंदोखरे सेक्यूरिटी पर्सनल अनि यावना मियोई मंगा नौना पॉजिटिव ओइरंबा थेंगनबगा लोइनना मिजोराम दा कोविड-19 की केस लिसिंग मरी चनी सुमना मरी यौरे हाइना हेल्थ ऑफिशियल ना फोंदोरकली मियोई तरेट मखा ताना लेखिदबगा लोइनना कर्नाटका दा कोरोना वायरस ना मरम ओइदुना सिखिबा मिसिंग लिसिंग तरानी थोई सुमना मरीफुगा माथोई यौरे हाइरी कोरोना वायरस लाइचत छंदोरकलिबगी मित्येंगदा जम्मू एंड कश्मीर की जेल सिंगदा सोशल डिस्टेंसिंग ngakpa ngamnanaba खोंथांगी सरू ओइना हौजिक फावबदा प्रिजनर लिसिंग अनि चाचट हेना थादोखरे हाइरी महाराष्ट्र दा हौकिबा पुंग कुनगा मरी असिदा कोविड-19 की अनौबा केस लिसिंग अहुम चौंगा कुंथ्रागा तरेट थेंगनबगा लोइनना मियोई हुंबुद्रा अमसु लेना असिना मरम ओइदुना लेखिद्रे लालहौबगी इरांगना सोहलबा अफगानिस्तान दा मी खना खनादुना हाटपगी थौदो हेंगलकली सगोल से नुमिता लेबाक असिगी कोनुंग काबुल अमसुंग नोंपोक थंगबा सरुकता लेबा सिटी जला लबाता बॉम्ब पोखाइबगी थौदोक सिंगदा मिसम अनि लेखिद्रे मियोई मरीना सोखरे पाकिस्तान की अवांग नोंसुप थंगबा सरुकता नौना साबा हिंदू की लाइसंग अमा थुगाइखिबगी मियोई कुंथ्रा अयाम्बना रेडिकल इस्लामिस्ट पार्टी अमगी मेंबर सिंह फारे हाइना ऑफिशियल सिंगना फोंदोखरे टोक्यो दा नुक्ति की थेंगनबा कोविड-19 नाबा मीगी मसिंग हानबो ओइना लिसिंग अमा हेनख्रे हाइरी पाकिस्तान लेबा सिगी हेल्थ केयर वर्कर सिंगिदमक अथुबगी ओइना सिजननबा चाइना गवर्नमेंट की कंपनी सिनोफार्म दगी कोविड-19 वैक्सीन प्री बुक तौननबा फिरेप लौख्रे हाइना पाकिस्तान की नेशनल हेल्थ सर्विसेज रेगुलेशंस एंड कोऑर्डिनेशन मिनिस्ट्री ना फोंदोखरे न्यूजीलैंड हंदक मपान लेबाक्तगी हलक्तुना तोंगाना लेरकपा मियोइसिंगी मरक्ता कोविड-19 नाबा मियोइ अनौबा तरागा माथोई थेंगनरे हाइना हेल्थ मिनिस्ट्री ना फोंदोरकली चाइना की बायो फार्मास्यूटिकल कंपनी सिनोवैक बायोटेक न साबा कोविड-19 की वैक्सीन डोज पुना मिलियन 1.8 सगोल से नुमिता इंडोनेशिया दा थुंख्रे हाइना इंडोनेशियन गवर्नमेंट की ऑफिशियल सिंगना फोंदोखरे सिंगापुर की हेल्थ मिनिस्ट्री न लेबाक असिगी कोविड-19 नाबा मी की मसिंग युमजकैसा नुमिता अनौबा कुनगा तरेट थेंगनदुना पुना मियोई लिसिंग यांखैगनी पान चौंगा हुंफुगा मापन सुरे हाइरी फिलीपींस की डिपार्टमेंट ऑफ हेल्थ ना सगोल से नुमिता कोविड-19 नाबा मी अनौबा लिसिंग अमगा चौंगा निफुगा माथोई थेंगनदुना लेबा असिदा लेना असि नाबा मी की मसिंग पुना लाख मरी लिसिंग हुमुद्रागा मरी सुमना हुंफुगा मरी सुरे हाइना लाउथोखरे
Israelna Syriada landaba thingnanaba asetpa amasung khudakki oiba thorang-sing paikhatnaba Syriagi Foreign Ministry na United Nations da taksinkhre. Myanmar gi Transport and Communications Ministry na International Commercial Flight singi suspension January tha loiba fawba makhatana sangdokre haide. Malaysia da COVID-19 naba mioi anoba lising ani chaunga kunga mangat thengnare leibak asida license si thokhiba matamdagi hojik fawbada anaba mioi masing khwadigi amna thengnaba numit oire haina Health Ministry na phongdokre. Yumsakaisa numit ki ahing nongyai fawbada South Korea gi COVID-19 naba migi masing haukiba pungkunga mali gi mamang da laikiba apunba masing dagi Samapan ga humfu taret hengatuna lising humfu satret nifu yokre. Thailand da sagol senumita COVID-19 naba mioi anoba samaga mabudraga mari thengnaduna laibak asida coronavirus na naba migi masing puna lising taruk janipan marifuga mari sukre. Housing makha tarakpada sanabagi pau hemjit lakpolakpamdagi muktaminasi. Hauzik makha tarakpada sanabagi pau pijari. Haukiba ing solising aniga subna kuna si sanaroi singi oina sathina ningba kaiba sanaroi singda amuk hanna laktaba chahi oirasanu haina maikai kayadagi fongdok narakli. English sing aniga subna kuna si haukiba horakpada yamna ing taba chahi ama oigani haina panaram labasu English sing aniga subna taraga mapan gi losilakpada China gi Wuhan city dagi sandorokani oigani haina mayamna launariba novel coronavirus COVID-19 gi pandemic na Malem sinba thungna awajai theng pibada loinana Malem da sanabagi powari da lehorgadaba chahi ama oiri. Chahi asida pangthokadaba sem saramba Olympic Games singthaningai oiraba masana pandemic asina maram oiraga yaithokibata natana country asida yumbu oiduna pangthokani haina sem saramba nupigi chahi 38 makhage FIFA World Cup pandemic asina maram oiduna yaithokhi. Kho Federation of India gi meeting makhada chatliba chahi asigi January 13 tagi February 13 fawba Delhi da pangthok kadoriba National Kho Coaching Camp ta saruk yaruna bagi damag Manipur Amateur Kho Association dagi sanore ahum kaurakre. Manipur Swimming Association gi General Body mifam Ngarang Kumal Lampak ta laiba Manipur Olympic Association Conference Hall da pangthokre. District Sports Association gi meeting makhada Bishnupur District ki oiba English sing ani ga subna kun amadi kun gama thoi gi tongan ba league tournament sing pangthoklagani hairi. Manipur gi ihan hanba NSNIS train hockey coach oiramba hockey Manipur gi advisor oiramba Thokchom Shamsundar Singh na ikhang khanghaudana haukiba December gi kunthra da masagi mayum sagolban maino lairekta leikhidabada hockey Manipur gi thomi singna awaba phongdokpagi mifam pangthoktuna leikhidabagi mafamda minute ani tuminna leptuna ikai khumnabu utkre. COVID-19 pandemic na maram oiraga Malayam gi sports event punumag achobo chaitheng ama safu ama pikhibaga tha tararong gi matungda amuk India gi shuttler singi international badminton competition amuk halakpaga ngari baloina na Olympic silver medalist PV Sindhu khara laibada aduga Saina Nehwal na aruba draw phangkhre.
COVID-19 pandemic na maram oiraga malemgi sports event khudingmakta achauba saitheng ama nangan khibadagi chahi amarom gi matungda amuk India gi nupi hockey team na mathangi chayolda Argentina da chatuna international competition da amuk halakpada natana Tokyo Olympics games kisu sem saba haurgani Malayam gi tennis ranking da mathang sitna ani suba amadi manga suba mafam kalliba Spain gi legend Rafael Nadal amadi Switzerland gi Grand Roger Federer kumja lising aniga kun gani thoi gi June tha fawu chatnagadaba ATP Players Council na amuk hana khankhre amadi kumja lising ani kun gama thoi gi March thada California da pangthok kadaba Indian Rails NCP Peer Operation Tennis Tournament COVID-19 gi mi paiba leibana yethok le haina Tennis Governing Body APT na haikhiba haukiba lebak pokpa numitta phongdokhre Grand Slam Tournament mari yaudana khwaidagi lemjaningai oiba launariba event asi COVID-19 na maram oiraga kumja lising ani kun gi edition su cancel tawkhibal na virus asina masida haktheng nana chaitheng piribasi thangna anirak suba chahi oire Thagatsari hemjit hauji loisilakpada maroiba pau amuka hana pijari Juko Valley da chakliba lamai ki fivam Chief Minister na nongthaktagi yangsankhre mai kanbada mateng pangbinanaba National Disaster Response Force ta haisakhre hairi Anauba strain na positive oiba miyoi India da kunga manga sukre India pumbada January gi tarik ani dagi vaccine kapagi trial sa tharagani haide Class 10 amadi 12 ki examination May gi tarik mari dagi June gi tarik tara fawbada pangthoklagani haide Education gi lamda khwadigi phajana pau iba paumida mathang sahi dagi mana piragani haina Desamgi Maikaidagi Fongdorakli Director gi Service Matam Sangdoklabadi Irang Lakadori Reserve Forest ta Sajilamba Sang Ahum Tugai Kray Ekar lising ani sani pani fugatare tatharamba popi pambi sing manghantahan khre haidi Haukiba pongkun gamari asigi manungda Manipurda COVID-19 positive oiba miyoi ama leikidre naungna miyoi yangkai gamathoi positive oiba thengnakhre Amadi English singani kun nupi angangi mathakta chathaba thaudok Samaga marifuga mapan thokre Pijariba pausing asiga loinana hauziki oinadi nungtigi fongliba pause singdagi lawthoksaba maroiba pausing miyamda pijaba loisinjari tabiriba singbo amuka hana pusparani laishamna khurumjari